खुरुमजरी मियंग ताबिर स्मुताराम ओक्चरी ngasi maruba pauda paubi nanau lekidabagi ex gracia amadi mahaki loina bida thabok piragani haina deputy chief minister ge khangam da thajaba piragle Armed Forces Special Pass eki mayukta khongjang changsilebi Irom Chanu Sarmila ngasi court putholaba matungda thadokre amadi Tekcham Polo Club amasung Manipur Police Club A anina Governors Cup ki final da thengnaragani Mapung aba pau pizari Laikhidraba paumi thangzam nanauge ex gracia amadi mahaki loina bibu education department ta athuba matamda thabak piragani haina deputy chief minister ge khangamna amjugi team amada thajaba pirakle ngasi amjugi president A Mobina luchingba team amaga deputy chief minister ge khangam ga ngasi nutil congress vavan da unaki amjugi maikede ki laikhidraba paumi thangzam nanaugi matangda sarkar na thamkiba thajaba sing adu thabak to onthokna ba wafam thamki amjugi wafam sing adu gi matung ina ge khangamna athuba matamda laikhidraba nanauge ex gracia imung manungi miyoi sing da piragani mahaki loina bibu education department ta thabak pinaba atuba matamda honaragani haina thajaba piraki gai khangamna makhata na phongdokibada January tang 13 da airport ta drug fakiba February tang kulumdoi da palel dagi drug fakiba amade numit kharani gi mamangda lilong dagi drug fakibada Fishery Department ki miyo ama chena kibagi case ahum asi CBI da sinar naba darkar laiba thabak kaya kanna chathari athuba matamda case ahum asi Manipur sarkar na CBI da sinaduna mara laiba miyo sing ain gi oiba chapsa ba serak fangani miyam gi apamagi matung ina sarkar asinasu drug ki mayukta akanna thabak kaya lokhatli amadi makhata na su lokhaki gani haina phongdorakle hairi Jahi tara nito hena lamdam asidagi Armed Forces Special Power Sek Lotho Miyot Minei Chataba Lepu Haiba Dabi da Jara Henbagi Khongjang Changsiliba Irom Chanu Sarmila ngasi Court Putholaba matungda Court na Mahaputhadokre Ayuki pung 13 minute nifu mangarom chapa matamda lamfelda leiba JMIC Imphal East ki Court ta puthoki Court ki Just Islet Muivana Mahapu Thadopagi Rai Taki Mapam Aduda Sarmilana Mahaki Oiba Mot Paumis and the Fundolamki Tungda Makata Bache Chang Lucinabagi Damak Mahapu Jail Gi Ayaba Lonaba Jenimski Security Water Puraba Matung the Thadokre Amarum da Sarmilana Mahaki Kongjang Makata Taba Oina Porom Pataleba Sarmila Kanba Luki Sanglenda Amuhana Makata na Jara Hembagi Kongjang Jangsinkre Regarding the recently Imphal municipality area then the disturbed area status Lokopura having Sarmila ngasi jail dagi thadokibaga loinana mahakna makhata na jangsiliba khongjung sogarpo ina self democracy repeal apsfa amasung masana Delhi da candlelight visual khongjung sangsankre ngasi daliba khongjung si Delhi University da faculty da akoi jiti nagar dagi na Kingswell akoi faculty bo uttabazani ni aduga mata da akoi Jala Nehru University su patra mainon ka pul ka anda adi Forces Special Power Sek Lotho aduga kamena education university matamu ide sahi ta umdoi sa university Manipur miyam support hui habdu di nasal di khongchal di akoi ngasi tasai bese ma program si self democracy reference park campaign group amadi Manipur student association dina kusum na ka anda to organization ma support hui sindabani Surrender Toba Toropanate, Santigi Wari Saba Toropani Haina, Handak the Kulai Tadotuna Sarkar, the Jangla Krabala, Luchungbasina Fundorali, Wafom Singasi Manipur Press Lapta, Handak the Manipur Government, Kulai Tadotuna Jangla Kiba, Loba, Jamagamar Fudrata, Gate, Luchungbasina, Manipur Press Lapta, Pangtopa, Pawumi Pamama, Fundokibani, Pawumi Pamada, URF, Ki Home Secretary, Piam Rohini Mete, KYKL, MDF, Ki President, Maisnam, Gopesor, Elias Athoba, Amadi, KC, Lamfel Group, Ki General Secretary, Haubizam Jilip, Elias Tabangan, Basusaria. Puyam Rohini na Fondokibada Handa KCC URF amasung MDF ki cadre sing khulai thadotuna thorakiba asi surrender tobanate Santigi wari saba thoropani naga amadi kuki lal hobu singna government ka wari sanaba yaraga karigidamak ekhoi wari sanaba yaroi doribano haina hangbaga loinana wari sanabagi firep lawrokiba asi state asida santi puraknaba amasung chawkhat lambida changsinbada mateng oinabani ekhoi work culture thajai chinjak tamipal tangdaba State ama oihanba pami wari sanana bagi damak loop ahum sigi apunba committee ama assembly committee asigi convener bahang masana oi haraduna rohini na makhata na wari sana bagi khongthang asida India government ama Manipur government na thamoi sengna thabok paikakadabani kariguma makoina thamoi sengna thabok paikalabadi atai cadre kaya ama sukhulai thadutuna thorakani habagi thajabalei wari sanana bagi damak numit marfudragi matam government pikre surrender giming tol fangadaba oirabadi amuk kem tahankiri haike Loinana KYKL MDF ta athoba amasung acho haiba group ani leite matani khulai thadotuna thoropada ahana kon leibadagi miyamna ani thopa manbani hainasu sengdokhe
कोई की पीस की लंबी स्थिति लानिंग बतारगदी लानिंग बतारगदी कोई की मणिपुर की गवर्नमेंट इंडिया गवर्नमेंट याना पुक्सेन सेंगना चंगचलिबा पीस तोक्से मपुंग फानबा होनबा मथौ ताई कोई जी करिगुंबा सिलेंडर की नाम से कोईदा हंगदबा होइतारगदी कोई की हानगी लेरिबा मफमदा कोई तुम हंजगिगे अदुगा कोई यूआरपी होइना कोई यूआरपी चेयरमैन मसामुसु कोई सिलेंडर की नाम से फंगद होइतारगदी मा मसामु खुदी ngasi सिदैदा मफमदि याउदि अदुबु मा मसामा जेलदा कुंसी जुपा जेलदा लेरगसु लैगनी हाबु वफमसि खैदा थबिदि Home Minister Susil Kumar Sindena tha ahum gi manungda URF amasung KYKL faction ani gi cadre sing surrender tawbata yare haba wafam media da fundora liba asi URF amasung masigi lanmi sangluk Manipur Army ga karigumba hiram amata da mari leina de Susil Kumar Sindena URF amasung lub asigi lanmi sangluk Manipur Army council lakpa asi yumfam yaudawani hari lub asigi secretary information and publicity AKP baril na thator pachero amana masigi matang da URF ki central executive committee gi mifam ama lub ki chairman Dr. Achomite yauna tongan balup ki lichungba singna saruk yaduna mifam pangthokre hari mifam aduna Susil Kumar Sindegi wafam bu kup nakhana ki chaliba chahi asigi mamang thada group khara surrender tawhanba amasung political lalhau asigi warui oiroidaba national interest ki mayokta chechang khara inei haina media da phungdorakiba paudam amada URF group ni haiba ama yaukibagi pau miyamna khangliba aduni Susil Kumar Sindegi wangang adu loop asina nokningba fawi hairi cherol asina makhata na phungdorapada armed forces special power sec semdokna bohonabada army ne yadriba asi civilian lengak ama leiningbba sigi wahanthok la hindre haiba takcharabani hairi Susil Kumar Sinde amadi mahakumba miyoi amata malemgi chatnarol na aya piriba chinglei paki achumba yawal ihau asigi maramda yumfam yaudaba I pau sing media da fongloi hari oida padaba lonam chirol gi wangang na lamdam asigi miyambu namthana bu khonarak labadi nomadi soidana International War Crime Tribunal lakloi hainingai leite haina khangalakli Jakiba February gi tangkulum noida Thawal District Police Commando na yamlaba drug ka kona na fakiba PIB Defense Wing gi PRO Ajay Chowdhury yauna miyoi taruk amadi case aduga mari leina na police na February gi tangkuntaruk ta fakiba TN Haukip ki macharupa Psycholan Haukip ngasi court ta putholaba matungda laliba March ki tangkunithoi fauba judicial custody da remand lauthakre ngasi lamfelda leba NDPS ki special court ta PRO Ajay Chowdhury ngairangpam Brozendro Haupu Haukip Minthang Dongel Minlal Haukip RK Bablu Amadi Psycholan Hauke Puthoke Makoi Taret Court na laliba tangkunithoi fauba judicial custody da remand lauthapagi ayaba piki Amarom da Makoi Taret Court ta puthorakpa matamda working group of Mera Paibi movement Manipur gi ima kayana court mamangda drug ki mayukta kholau kaya lauki police amadi ima ibel gi singi marakta chawna muknaba ama thoki Manipur da drug pusilapa khudakta tingu fakiba drug singi mapu putho haibagi pandamda kadana sinduna ngasi khumong bazar da awareness program ama pangthokre lamdam adugi mera paibi singyaw na pangthokiba program aduda UPF ki president BM Yaiba Nipco gi president Sunil yaw na mera paibi luchingbi kaya yaw na sawya ki Nipco gi Sunil yaw na wanga ki besina phungdona ki beda drug la lomba sing miam khangna dandi piu SIU muthatpa yaroi habna chungwa wafan sing phungdona ki Kali kita jalan kotor dulu, drugs banyak musuh, lebih dah saya exercise di bawah ni macam tu, betul tak? Nah, betul macam tu. Saya aku ni exercise mus, kian tu orang ni kasi orang tu ni, ada suku berbulan, berkumpul, mana yang kita exercise usi ni, apa yang mereka. Aku ni kau berapa? Nangoi mata betul ni. Tinggal apa yang ni? Apa kau mah tahu macam mana tinggal deh. Di saat tahu macam itu di persamaan sini dia. Impal Iskin Narcotic Cell na Impal West Commando ina attest over Tarukshba MRG Havildar ama yauna miyoi ani SP capture lising tarani thoi henbaga konana fare hairi hiramasgamani lena na Poropat Police ta pantho ke pawin me pamamada Narcotic Cell Impal Iski OC GC singana fundo ke beda ngasi numi bo matong pungkai amarom chapada hata da leba oil pamanata chunani hai obamong da Tata truck ama amasung Maruti car ama warisana duna lera badagi wahang pahong chathabada SP capture lising tarani
Taranitoi Chahumga Marika Konana Mio and Fagat Kibani, Faraba Mio Singh Aduna MD Hasim Jane Fugamanga Apopa Lake Traba Yasim Yaripok Julhel Topopi Amadi MD Nazimuddin J Kungamapan Apopa MD Lahimuddin Yaripok Hector Popi Dagini MD Nazimuddin Tarukshuba MRG D Company Havildani Mahaki Rifleman number 0620075552 ni Hauzina Infa West Commando the attest Oduna motorbike commander Wina Levini Haiki GC Singana Makatana drug singadu driver Weba MD Hasimna Mahaki truck ta Guwahati dagi Puraklaga Nazimuddin da Sinana Bathorang Toringeda Makoi Animal Fabani drug aduki registration number na MN04A7731 ni aduga Nazimuddin da Tolopa Maruti car 800 adusu seize Tauri Faraba Myoising Amadi Polam Singh Poropat Police da Kusina Kragani Fodoki Masi Uzi 6 Magi Avila Roina Tabuk Togni aduga Uzina Sido Imphal West Koji motorbike te tungan commander in Chapani. Aduga to Pari Vasina, MD Hasim, son of led MD Yasin of Jeripok to Lian Topopi. Maui say Yam Saudini, Adumoi Gisia Queen of Sugumba, Rakadama, Tugavung, and Mazakudi, Aigi Paleski, Gogi, Siriangam, IPS, Magi, direct supervision. Infal Manunda Hana Taliba street lamp sing LED bulb sing Sindopakaloidana underground system that wire Punabagitabakan Pakalali Hana season Aramba street lamp sing Amadi electric post sing Lotokadauri Masinamaram Oiduna Infal post office Mamangdagi Borankom Krishna Premi oil pump Amadi Governor Raz Vavan Mamangdagi Sanjentong Fauki Manung the Lady by electric post sing Lotopagitabak Atubamatam da Horogani Hana Infal electrical division number 1 gi Ibu Chobana Kangalali, Laliba Tantara Taret Nomizing Fawi Manunda, Hariba electric posting Asida, Tingliba Makal Kudimaki, cable wasing, Lotona Bakangalali, Hariba Numit Asi Fawi Manunda, Karikuba cable wasing, Loto Trabadi, Department electric posting Lotopagi Matakta. Tabakta among ata thoalabadi masamasagi dait oigadabani hari haribu wafam ani asigi electric posting lotopo loida bamatungda governor gi Rajvavan dagina not AOC fawi manungda leiba electric posting asisu lotopo gi thabak chatharagani haira khangalali ADC singda ehenba sakti pina ba honabada kanagumba kharana ayepa piduna leiba asina chingda chakwa thorangi thabakta thinthali haina IFCD minister ngamthang haukip nangasi saitu kendra gi manung chanba loiboi da pangthopa loiboi kholan Baptist church gi Golden Jubilee Thoram da Fondokre Loiboi Kholan Baptist Church na Sinduna Pangthopa Thoram Aduda Minister Ngamthang Haukip Rural Development and Panchayati Raj ki Minister Francis Ngajukpa Manireda gi Director L Manglem PWD gi Official Singh Amadi ADC gi Member Kayana Sarwyaki Khongchat Aduna Tim Kai Fauba Chaliba Loiboi Taba Lambi gi Fibam Suyeng Singki Tongan ba cultural item kaya pangthokiba thoram aduda Minister Francis Ngajokpana ekoi masel gi marakta nungsinaba amal lehelabadi chingtam asi amata oina chawkhaminaba ngamgani haiki Minister Ngamthang Haukimna Saitu Kendra gi manungda leiba Tinkai amadi Loiboi village asi chawkhanaba akanba miyeng thamli khulsing asida mai isingi fibam yamna fagat hankre Lambi su atuba matamda koilas taragani haiki Tinkai Khulelda atuba matamda Public Health Sub Center ama thamnanaba honagani Manipur Sarkarna Chingi lamda chakwa tharangi thabak hena paikhanaba ADC singda henba sakti pinanaba honari asiguma thabak asida kanaguma matana ayat apan pibiganu Loiboi Kulda atuba matamda miyamgi apamagi matung ina church amsu saragani haiki lambi thong se phatredi khoi development hachu yade check ki jung sa se harasu building five sasher su gari na ponse si putok pusin to ya drabdi safa pajade ana abagi ama malako matam su masi lambi phatre di jade adin Tinkai bol era sa intero lobrina oji sen su primary health sub center ma Tinkai da san basi ai kan na khoneri concern solution che ira Directorate of Health Services Kimi Makada Kon Amadi Amadana Punda Sinduna Nomugi Oba HIV
treatment consultation program among ngasi lamfelda leba Directorate of Health Services ke conference hall da panthokre Jennings ke assistant professor Dr. KS Lokeshwar amadi deputy director health W Khoibina athoiba mithungnen sing oiduna dokiba consultation program aduda HIV na soala ba miye kya susruya ki tharomaduga mari lena na amadagi president M Padmini leimana lamdam asida ngasi mayai kaban nisa matam chana thingba ngamhodabana aikoina mayai kaban nisa khak thingba natana masina soliba singbusu mahusagi punsida hanjil hanna hotnaba tangai fadi HIV na soalaba singda mating pigadaba fund pibada government na kupna yengsinduna niyom chumna pibinaba apil tawki laina asina chagon nariba kangbuda yamna mayek sengna khangtok pirakanda makhoi makhoida matam jana phangan biba amadi akhoi paisa paibani sanjau paibani sangalai bani haraga adugumlaba sangalai ba kangbuda chengi kanosi haidokpidaba chengi mateng asi pibidaba haibadi misang mikhai nai di gano haibadi tasengna harakanda akoi bachang misang mikhai nai dana laita laira yamna laina thina asina BC asina laina oidana laijariba kangbu singsida hena mateng pambiu Imphal Municipal Council gi manungda paikakadaba SJSRY scheme mai pak ngabagi pandamda ngasi IMC gi oina awareness program ama GM hall da pangthokre IMC gi chairperson A nimaina athoiba mithungnen oiduna pangthokbe thoram aduda IMC gi councillor amadi ward member case usaru yakhi Kaisamthong Kendra gi manung chana leriba Kaisampat lemajam lekai amadi kwa kaithal akham lekai gi matam kuina sembiraktraba lambi thong semjinba koilas thaba amadi culvert chanbagi thabak kendra asigi MLA L Ibom Chana sinduna chatharakpabu ke ALYC amadi Imphal Rising Youth Club Kaisampat lemajam lekai na tawbimal khangba ulali Ibudau Nautinghong Pakhang Basangle da Chatarakiba Manipuri Kunung Isegi workshop ngaziloisinkre Radha Mandop Nupi Sankritan Kam Holi Marup Imphal Sinduna Pangto ki bat loishin bagi thoram aduda Manipur State Kala Academy gi Secretary S Bidesor Gem Dance Academy gi hana visiting guru Oiramba Padmasri KH Mangi yauna tongan bamyo kyana sarya ki thoram ga mari leinana S Bidesor na fundo ki bada Pari Puri Haktak tagi sagona duna lakpa kunung isai asi yokhatna ba hona bada asigumba workshop asina achoba mateng oigani haiki Maitei kunai si sahi tare kundapa ani rak kai kundapa ani rak kai haiba ko yang war ga so ko si kai kumba adu kumba nga na ha waru ga so ko si sa ba ta ko wa ta ba ko si khara sa ya oi ba civilized oi ba jati ni hai si de ko gi kunun sei adu ba folk dancing si deita adu masakti dai ta sigi Fawpa MDU gi Madfu Humdoirak Shubha Foundation Dega Mari Lenana Ahum Suba All Manipur Folk Drama Festival Pangtolagani Haina Pawgi Me from Pangtokre Pawgi Me from Aduda Saruya Kiba MDU gi General Secretary TS Tankeshona Festival Asi Ministry of Culture gi Makhada Pangtokadabani Aho Banumita Theatre Director Atan Tiamda Manamathum Piduna Ikai Kumnabu Utkani Haike Festival Asigi Coordinator Lamabam Gozendra na Fondo Kibada Folk Drama Asi Matam Amada Manipur gi Miyamna Yamna Pamna Theatre Makal Ama Oiram Labasu ngasidi sitharakle tungi mirolda folk drama gi asengmu masak unnaba damdamasigi nat culture amadi punsi mahing utuna mangsilaklaba identity kanana ba panamda festival asi pangthokadabani haike tokpa makal amagi lila makal lamoina leiba hanigi masana sanragasu adugumba koi culture tradition gi masak mayam si yawbonina halsing thangamba lila makal dasu yokachaningba aduga maruina hojigi matamda mangtharlaba culture tradition Apalagi an mayam sigi dari baik isagi sektor identity mai lena asi mayam sigi si naharul kanganing ba lena theater gitu iba kamu sing desu folk drama in an sing tabira mesin lena more have se kangan jani badagi patok se ba festival Class 6 amadi 9 tamliba mahiroi nupa macha taru Dimapur da chanana ba honarambadagi friends na kalaba matungda imung manunggi miyoi sina kusina kre haina friends na thadro pachero amana hairi angang singasi Nambol police station gi manungda leiba ngatani hairi makoina school karak laga airport manakta leiba video game sanafam da sanaduna leiringai da imung manunggi miyoi sina thengnabadagi warak lamlaba matungda nupa macha sing aduna mayumda hanba kibadagi Dimapur da chanana ba honaramani hairi angang sing aduna ticket counter da ticket longna na ba changlak Nongpok Tour and Travel Winger Service not AOC amadi
All Manipur Interstate Bus Association gi miyoi sina Friends da pau piraklaba matungda Friends da angang sing adu kan kibani Friends ki cherol asina makata na fondorokpada video game sanafam cinema hall amadi cyber cafe sing da school uniform set laga lakpa maherui sing changhan bidana ba khangalakli State asigi apunba missing la kuntareta HIV ga loina na hingiba miyoi lising nifu chamaga kuntra taruk amadi drug season aba lising nifu oiduna missing kuntra homde kudingda miyoi amamam gi changchata HIV drug season aba oire State asida ni samasung drug ki achoba samasya ama mayokna re haina hana Manipur gi human right ki member oiramba NG nongyai na phongdokre pisum lampak tapang thokiba chunga mathak maira pai bi lukin isa thingbagi khanane naba mifam amada wafam asi phongdoloduna ngamkhai sambal khaba National Highway Airport bus parking security kangkat hanba NDPS Act amasung masigi special court ki award apa lehendana ba thabak lokhatpa samasta awareness amadi education pibaga loinana lanai sanstan amadi sarkar na punna pukchel sengna thabak tawminaba na samasya asi lakshin bangamgani haiki Police na tata truck amagi driver amadi handyman furubadagi mal chingba chakadaba tata sing chatna khidre thawdo sing ase yupung taraga meni kuntrarom chapa matamda National Highway kuntra tare ki police outpost manata thokibani outpost aduda ASI oiba amu hariba miyo asina gari park tawna ba sindo sinjin tawbada chaina kanbada handyman ama mipanda sokhi amadi driver amasu fu chaibagi thabak chathake hari solo handyman adudi wai now chakawi chei kumathoirom suri new kaital manbi dagini atopa driver aduna m nanaw kawi apopa mutum itobi tumukhongdagi ni hairi nanawno fundorakpada ASI amu hariba miyo asina atopa driver amasu fuba chaibagi thabak chathake ana fundokhi website sing bajdi hana thawguna khoi ma khoi driver khoi pisa khange adui khalaga lupa cham chari lembi ngam ta khoi thawin thwai khanta ba ai da ai di moina manung da phamjala la ne somda la phuju som jaki moi khangna chana ma ya thagale ai khoi buna hana ling mo khoi dum free le hoi ya che ARB score cha som ji hum thon khoi moi phanung da phamjala la ne khoi maning da amamang ta le khal lai jiru da khoi ma thum da moi tung cha khan sum ma ka sem dok piyo sin ha jang ing ga ha Thawdodugi tungda Imphal West ki makok thongba police officials sing TDC amadi All Manipur Road Transporter Drivers and Motor Worker Union gi secretary Kulamani yauna thokbe thawdo adugi matangda yanaba puraki TDC gi president Ranjit thawdo asida chenaba police personnel adu atopa mafamda transfer tawwa amadi Asokpa Singh Council na layeng ba haiba wafamda yanaba ni haiki hayeng ayuktagi hauna mahusagum gari sing mal chungba chalagani haiki China jo phagaw khagi chapcha ya gi ba me sei thingbadu ya deba aduna argument tongna gum seba bas nangi nangi matungina SP na ubiro lothokbiro ona adugi akhoi order phada akhoi taka leke akhoi lothokbiro ya bas aduga akhoi gi gari mayam gi tikda gaidana akhoi gi awana mayam nang sali banga tani asopasina aina daika lobo amarom da nakal adina yanaba puraklabani drivers sina khongjang handokpiyo haida Manipur Drivers Welfare Association na appeal tawrakli Manipur University da tamliba tongan ba department ki Mary Sinan Desam headquarter gi thomi Singapura Kanchi High School Kanchipur da mifam pangtolaba matungda Desam Manipur University Unit Council ko ma LC Santos Desam headquarter gi advisor na Thopural oiduna hangdokre K Susil Kumar amadi M Slaudin bu matang sina president amadi general secretary oina kankre Masdena Social Development Association Kangaboga Kusamnaduna Natural Council of Science and Technology Communication Department of Sciences Kimiye Makada Numit Marini Chupna Jathagadaba Natural Kemama Kangabok Sorok Maka Wangma Primary School da Hokre Haudopagi Thoromda Kangaboki Ward Member Yauna Master Kimaru Bamiyo Kiana Sarup Yaki adigi play style dani khangdi adigi game dani khangdi sunan torga natural sing ki angang sing da makoi de induce tongna na midam ta simu program se ngarang numidang pung 3 minute 15 rom chapa matamda ADC Chandel gi chairman Lukhosai Jogi More Ward number 3 da laiba mayimda bom lang sinduna pokai hankibagi thodopu yaning da bafong dutuna ngarang ahing mifam pangtoloba matungda ngasi ahing fauba More da general strike lauthokibadagi More gi mahausa gi punsida chaun akaiba pikre general strike na maram oiduna bank post office school college amadi sarkar gi loising sing thong lonaki Ipak Film Production na nauno puthokadaba Manipuri Digital Film Leigi Wangmada Haiba Film asigi yafathoni thorom ngasi Manipur Press Club ta pangthokre thoromanduda MLA Devendro Film Forum gi Chairman Suzakanta yauna tonga ba miyo kana sarya ki film asi Tripura da tariba Manipuri singa achepamari thamnanaba mapamaduda film number gi thabak chathagani hari Maitei Council More Linka Kibagi Taramapan Suba Foundation Day ngasi Council si Office da Pantokre Thoramasida More ki SDC PH Ibohol Custom gi Superintendent RK Dorendro Maitei Council More ki President and Thoibana Chungba Miyo Kiana Sarup Yaki
Muslim Singi Reservation da Education Minister na akanaba miyeng changbiyo haina All Manipur Muslim Students Organization na tatrok pachirol aman haidi handak logodoriba Ramsagi Graduate Oza Chahumga Kuntra Nipangi post ki damakta English ngani taramathoida form 1000 khiba singi maraktagi candidate listing ahum chamri ga taratare ke preliminary academic score lauthok khibada minority candidate masing yankai nipan khak yauruk liba asi masing yamna nemi Muslim samaj ki oza masing yam khat hanbada Congress sarkar na akanaba miyeng view Heidi Housing Sanabagi Pao. Ngasigi Sanabagi Pauda District Pana Sagol Kangze Loop Amadi Infa Riding Club A na Tarani Thoirak Shiva Governors Cup Women's Polo Tournament ke final da Sanaragani Aduga Kulum Thoirak Shiva Governors Cup Invitation Polo Tournament ke final match na Texan Polo Club A Amadi Manipur Police Sports Club A Anina Lambatang Naragani Manipur Horse Riding and Polo Association Asinduna Mapar Kangze Bung da Chatharapa Women's Polo Tournament ke Anishiba semi final match da District Pana Sagol Kangze Loop na Infa Riding Club Bibu Panchal Mari Amada Thoiduna final chunky bani District Panagi Panjal Mari Adu W Sunita K Kiran Amadi E Suniti Balana Panjal Amamam Chanki Lunana Infa Riding Club ki KS Debitana on Golda Panjal Amaga Chansinduna District Pana Sagol Kangje Lupna Mai Pakibani Invitation Polo Tournament ki Anisuba semi final match da Texan Polo Club na Manipur Police Sports Club Sibu Panjal Manga Ohum da Mighty Bapiduna final Chankibani Texan gi Panjal Singh Adu M Doren Amadi KH Tombi na Panjal Anini Aduga M Manihana Panjal Amas Chandra final Chankibani final match sing tha si tara manga da sanaragani ngasi exhibition match soina Manipur Race Team ga Himalaya Polo Club ki Dras Polo Club Kargil ga sanabada Manipur Race Team na Panjal Nepal Ohum da Mighty Bapiki Imphal West District Football Association na Paika scheme gi makhada pangthokadaba state level tournament ki damak nupi macha singi oina trial cum selection ta si tarahumde gi ayu pung tare ka minute kuntra chapa matamda thamai ban gi thau ground da pangtholagani masigi akupa marol association asigi office ta gi khangba yagan hairi All Jiribam Sports Association asinduna Jiribam da chathariba tarurak shuba Makholal Roy Memorial Veteran Football Tournament ki ngasi sana kiba match da Silcha Veteran Sports Club na Lamlen Evergreen Club Babu Parabo goal taret amada matiba pikre Luang Sabang Cricket Ground da Manipur Cricket Association asinduna chathariba Elite League ki ngasi sana kiba match da Trau kwa katel na YWC Yeskubu dan Marfudrama thoida thoikre match sida Trau gi Riyajit Naran Yankai Humdoi Loduna Man of the Match Star Kre Thasi Taramarida Blue Hawk Amadi Riyang Star Anina Sanaragani Manipur Veteran Cricket Association Asinduna Langtabalgi Public Cricket Ground the Chatharapa First 2020 Manipur Veteran Cricket Tournament King Asisana Kiba Match Star Cyclone Jem Kagem Palibu Ran Kuta Humdoi the Thoikre Match Aduda Cyclone Gi Binoina Ran Humpuma Toi Loduna Man of the Match Star Kre Ngasige ba ingasagi pau pizari ICAR Lamphel Pataki Fangba Pawi Matung in Angasigi Quaidagi Saba degree Celsius Kuntaru Dasming Dipan Quaidagi Imba degree Celsius Taranitoi Nusita Yauba Ising Manilgi Chang Ayuta Chada Marifu Manga Nutildana Chada Yankai Mapan Nungjugi Chang Millimeter Ahum Dasming Mangani Let's look at the Baru Palmokana Pizari. Palmina now look at the Bagi ex Gracia Madimaki Luna Bidata Pira and Hana Deputy Chief Minister of the Kangam Natazaba Piragli. Armed Forces Special Power Ekimaya to Kongjang Silvi Irom Chanu Samila Ngasi Quarter Putolabamatung that Tadokre Amadi Texan Polo Club Amasung Manipur Police Club A Anina Governors Cup K final that Tenagani Ngasi the Ice Team Fizzer Pau Matans Lisinjari Ming W Mubukana Krumjari.